Thasigi amada Lilong Chingjao da thokiba laibak thiba thoudokta leikhidraba mioi mangagi aroiba mathou mangam ngasi mioi lising kaya tinduna pangthokhre. Thoudok aduga mari lainana semkiba JAC amadi lenga kangarang yasinaba purakpadagi leikhidraba Lilong Chingjao dagi MD Sirajuddin makak jahi yangkhaiga manga apokpa leikhidraba Raihajuddin MD Ajad Khan atopa maming apikpa jahi kuntraga manga apokpa MD Nurjaman makak mayum MD Hussein makak mayum jahi kunga manga apokpa leikhidraba MD Habibur Rahman Sangayumpam dagi hozikna lekai aduda leiraba MD Dawood Khan Pundrai mayum jahi nimfu apokpa leikhidraba Jalaluddin amadi Lilong ELITETV dagi Maulana Abdul Razak Mirai mayum jahi kuntraga taret apokpa leikhidraba MD Jalaluddin Atopa maming yai magi thawai yautraba hakchang adu kasi piyamna Jenims ke morg tagi puraklaga ngasi aroiba mathou mangam pangthokhibani Lilong Chingjao gi lampakta ngasi ayupung 10 da leikhidraba singge jana nawaz sholaba matung masa gi leikai gi coverstan singda leirol chanki jana jagi namaz doshilaba tungda pangthokpa pawgi mifam amada JAC gi convener Islam makak jana pawmi singda fungdorakpada lamdam asida khundaminariba maitai amadi maitai pangal Niasi lining laiso khenarabashu tana yadroidaba igi marini Aikoi mase nungsi chana na amatoina hingminarakli bani kanagumba kharana social media da thodok asina maram oiraga mitop changba thingle hairaga awai akum taunabagi thawong khara thengnariba asi yamna laibak tivani masina aikoi mase marakta achoba mangjaba oirakloi hainingai leite maitai amadi maitai pangal ani gi marakta mitop amate yaude thodok asina maram oiraga sentiment sokpadagi mioi kharana social media da pendaba fongdok chabani haina iyamba amagi saklon loriba maitai ichulinaw singnasu Khandok piraga ngakpiyo asigumba thawong asi makhata na tawbiganu haina maitai amadi maitai pangal gi ichulinaw singda apel tawjari haina so Islam makak jana fongdarakhe